Ngasigi episode ase haudrangay ki mangoinana mayamda karigumba wafam kharada nungsinjagi madudi channel asina leptana hapcharakliba wari sing asigi music sponsor tawbirakpa ibung Arun piano bo hainingai leitana thagachari ibung asigi su SANDON RECORDS haina channel ama leijabani channel adubusu mayamna nungsibiduna support tawbiyu amadi aikhogi description da channel adugi link hapcharamge subscribe tawsibiramu matung tarakpa channel aduda thagalakpa video khudingmak mayamna support tawbiyo haina haijari somdana mangal manaton kato sorpipi kama makai irulujaba hokre mangalna horendi nang khangdara nonsense yushtaba mangal black formal suit tawraga mahaki black barna du thodoraktuna liklai bulo bulai mangal phone do liklai da call tawrai hello da hello nang lo shimblo rabo loire adudi far tholo ko ai noi thongan da leire as da nangbo ai thame tholo ko wa makha taranu ase haraga mangal phone do thamkhre liklai na hello as Sinupasi deba ko ahidi ko onthong na tan khreda tawrise liklai pink machugi fanik ama navy blue machugi frit ama litli liklai sanglaba masamdo sangna thadoga machindu pomli tholai mangal su masaduna gari duda haifet nga tharaga mamai duna liklai tholakadaba mai kairomda unsinduna ngairami liklai taraurabi misna aduna mangalda langthoaga yengai tabli tholai aduga manakta sangsilaga lepi liklai marai ka do kolapna chalase mangal upliba sunglass do makhutuna chingdaraga liklai da ngahak yengi liklai mamai mamitu ngangsilai aduga mamitu fauba mangal da yengba ngamdre liklai waga do lalat tawraga kaidawragida mangal kari suhaide gari ki thong do hangdoga liklai bu phamale mangal gari du thoba horai wa kalim tangang de asamna khara thorai aduga lamhangoi kari oi toba jaga amada mangal gari du mamai leksilaga khami liklai yam pakatna kainu da tawsibo mangal yam sauna nangna samna khanaba pamsina kaigino ba ai bu kai da khana bhau khrage ba mangal makol do khara kalakna nang shini he bo liklai mihun phawa suna hon khidre kai no he adu kana lauri do bu mina taraga taning ta se sano kai no ta na bani lauri se ai yam ta le tauri se ai yam pam lak tra ba yam ta le ka hai du bo ha amadu ubadagi amadu do ina leninga aba ba ai bu kai hairage habada mangal mamito khana liklai da yengi liklai mamito mo mangal da kina yengi mangal khara sawrapna aigonda fawba fazana hangana yengba ngamdrabani ne ha nangna sawraga aina kamaina yengo haino aduga ngasai kaina wala amta ngangdabida tumina dum leiduna kaigino ba liklai mamito makha da yengaga tumina lei mangal makhon khara kalapna hairo haibane ai yamna hinadra baba nangna honglaiba mayam sibo kaino ba kana unaba no ba nangna kiraga laisina noi amadu unabra ba mangal mahaki pocket dagi handkerchief adu lawthoi aduga liklai bu sinsinana machinda tairiba lipstick adu namphoda taithoi liklai mamitagi mapi sadum tarai liklai makhutuna laktuna inthoraklaga gari dagi kumthagi tawi mangal liklai gi khudang du tapairaga amuk sinsili manakta kaidano banana kumge tawri dubo thado yar ayumda chesarage liklai pairiba mahaki makhutu thadongna batawi adabu mangal na chena paikhibana fana kana hotnarabasu nanthokpa ngamlamde to nanthokpa ngamre ngoba liklai kapli tawraga nang asana u khara farina aigonda usidira ha liklai handakti mangal da mapina thumatlaba misna ani duna yengai mangal liklai bu manakta chingsili
ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡꯗꯨ ꯃꯉꯥꯜꯒꯤ ꯃꯊꯕꯥꯛꯇ ꯊꯝꯃꯛꯏ ꯑꯗꯨꯒ ꯅꯪ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯂꯤꯛꯂꯥꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯃꯉꯥꯜꯗ ꯌꯦꯡꯉꯤ ꯃꯉꯥꯜ ꯃꯈꯨꯠꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯔꯛꯏ ꯑꯉꯥꯎꯕꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯁꯤꯗꯤ ꯁꯥꯎꯕꯁꯨ ꯅꯠꯇꯅ ꯈꯝꯕꯜꯂꯤꯅꯤ ꯀꯩꯒꯤ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯎꯅꯕꯗ ꯀꯦꯔꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯉꯥꯜ ꯋꯥꯗꯣ ꯍꯥꯏꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯂꯤꯛꯂꯥꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯀꯩꯝ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯍꯦꯛ ꯌꯦꯡꯂꯕ ꯅꯪ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯇꯨꯃꯤꯟꯅ ꯌꯦꯡꯖꯔꯒ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯆꯩ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯦ ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕꯅꯦ ꯊꯥꯖꯕꯤꯗꯦ ꯎꯄꯠꯇ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯔꯕꯤꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯂꯤꯛꯂꯥꯏꯅ ꯗꯥ ꯁꯤꯗ ꯎꯅꯗꯣꯏꯔꯣ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯒꯗꯕ ꯍꯣꯔꯦꯟꯅꯦ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏꯀꯣ ꯗꯥ ꯅꯪꯕꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯩꯝꯇ ꯈꯪꯖꯗꯕꯅꯦ ꯍꯥꯏꯕ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯔꯦ ꯗꯥ ꯅꯪꯒꯤ ꯃꯤꯍꯨꯟꯗꯣ ꯑꯃꯨꯛ ꯇꯧꯔꯨꯗꯅꯀꯣ ꯍꯩꯃꯥ ꯅꯪꯀꯣ ꯇꯟꯖꯥꯗꯨꯗ ꯔꯕꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯃꯉꯥꯜ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯌꯧꯕꯤꯔꯛꯑꯕ꯭ꯔꯣ ꯑꯩ ꯃꯦꯟ ꯒꯦꯠꯇꯨꯗ ꯂꯩꯔꯤꯅꯦ ꯁꯣꯝꯕꯨ ꯀꯩꯅꯣꯝꯗ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯖꯔꯤ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯗꯨꯝ ꯎꯔꯅꯤ ꯂꯤꯛꯂꯥꯏꯅ ꯗꯥ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯅꯦ ꯍꯣꯔꯦꯟ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯃꯉꯥꯜ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯣ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯒꯦꯕ ꯑꯩꯒ ꯃꯥꯒ ꯗꯥ ꯅꯪ ꯋꯥ ꯊꯩꯗꯣꯔꯛꯈꯤꯅꯣꯕ ꯑꯝꯇ ꯈꯨꯝꯃꯣꯕ ꯅꯆꯤꯟꯗꯣ ꯍꯥꯏꯔꯛꯑꯣꯕ ꯂꯤꯛꯂꯥꯏ ꯋꯥ ꯂꯠ ꯇꯧꯔꯒ ꯃꯤꯂꯥ ꯀꯩꯅꯣ ꯋꯥꯒ ꯇꯠꯇ ꯇꯧꯔꯤꯗꯨꯕꯣ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯃꯉꯥꯜ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯦ ꯑꯗꯨꯒ ꯉꯥꯏꯈꯣꯅ ꯑꯝꯇ ꯔꯕꯤꯅ ꯀꯩꯅꯣ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯉꯥꯜꯅ ꯍꯥꯏꯔꯛꯑꯣꯕ ꯌꯥꯝ ꯊꯨꯅ ꯅꯪꯕꯨ ꯃꯤ ꯂꯥꯏꯁꯦꯟ ꯇꯧꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯔꯕꯤ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯁꯣꯝꯁꯦ ꯔꯕꯤꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯐꯥꯎ ꯂꯣꯏꯗꯦ ꯃꯉꯥꯜꯅ ꯋꯥꯊꯠꯂꯛꯏ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯂꯣꯏꯗꯧꯔꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯇꯧꯕꯒꯤꯅꯤ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯃꯣꯏ ꯑꯅꯤꯒꯤꯁꯤꯁꯨ ꯀꯥꯏꯋꯥꯏꯗꯅꯣ ꯃꯣꯏꯅ ꯂꯩ ꯍꯥꯏꯗꯨꯕꯣ ꯂꯤꯛꯂꯥꯏ ꯁꯥꯎꯔꯞꯅ ꯅꯪꯀꯣ ꯁꯣꯅꯣ ꯆꯨꯔꯛꯑꯅꯨ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯤ ꯃꯆꯥꯁꯨ ꯀꯧꯔꯒ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯃꯉꯥꯜꯅ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯤꯁꯛꯇꯨꯅꯦ ꯍꯥꯏꯕ ꯑꯩꯒ ꯍꯥꯏꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯉꯥꯜ ꯌꯥꯝ ꯁꯥꯎꯅ ꯈꯪꯅꯤꯗꯅ ꯃꯉꯥꯜ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯉꯥꯜ ꯃꯈꯣꯜꯗꯣ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯁꯣꯝꯂꯥ ꯑꯩꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯔꯕꯤ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯃꯉꯥꯜ ꯌꯥꯝ ꯉꯛꯅ ꯚꯥꯏ ꯔꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯅꯪ ꯃꯉꯥꯜ ꯅꯠꯇ꯭ꯔꯣ ꯔꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯟꯅꯩ ꯃꯉꯥꯜꯅ ꯏꯊꯥ ꯊꯥꯖꯗꯅ ꯅꯍꯥꯟꯈꯩꯁꯨ ꯅꯪ ꯅꯝꯕꯔꯁꯨ ꯂꯩꯇꯕꯅꯤꯅꯦ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯔꯕꯤ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯂꯧꯅꯤꯡꯕꯅꯦꯕ ꯀꯅꯥꯗꯒꯤ ꯂꯧꯗꯣꯏꯅꯣꯅ ꯈꯪꯗ꯭ꯔꯕ ꯚꯥꯏ ꯑꯁꯤꯗ ꯉꯥꯏꯔ ꯐꯝꯃꯤꯟꯅꯔꯛꯈꯤꯁꯤ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯚꯥꯏ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯀꯣꯟꯅꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯂꯤꯛꯂꯥꯏ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯉꯥꯜꯅ ꯚꯥꯏ ꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤꯁꯦ ꯌꯥꯏꯌꯦ ꯑꯗꯣ ꯅꯣꯏ ꯌꯨꯝꯗꯤ ꯍꯣꯡꯈ꯭ꯔꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯅꯪꯗꯤ ꯄꯨꯔꯥ ꯑꯣꯜꯂꯝꯃꯦ ꯃꯁꯜꯋꯣ ꯀꯩꯋꯣ ꯇꯧꯔꯝꯕꯗꯨꯗ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯅꯪ ꯃꯥꯜꯂꯨꯗ꯭ꯔꯕꯅꯤ ꯑꯩꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯆꯝꯐꯨꯠꯇꯣ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯏꯁꯥ ꯌꯨꯒꯥꯁꯦ ꯈꯔ ꯐꯍꯟꯗ꯭ꯔꯗꯤꯅꯦ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯈꯔ ꯂꯤꯛꯂꯥꯏ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯅꯤꯁꯤꯕꯣ ꯑꯩꯒꯥꯁꯦ ꯀꯩꯝꯇ ꯂꯩꯇꯕꯒꯤ ꯇꯥꯏꯞꯅꯤ ꯌꯧꯅꯦ ꯃꯣꯏ ꯃꯁꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯍꯥꯏꯕ ꯔꯕꯤ
ꯑꯗꯣ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯅꯣꯕ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯃꯐꯝꯁꯤꯗ ꯃꯉꯥꯜ ꯀꯥꯎꯕꯨ ꯀꯥꯎꯍꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯥꯏꯒ ꯈꯪꯅꯧ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯚꯥꯏ ꯃꯉꯥꯜ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯉꯁꯥꯏꯗꯒꯤ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯁ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯂꯤꯛꯂꯥꯏ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯔꯕꯤ ꯌꯥꯝ ꯉꯛꯅ ꯅꯪꯕꯨ ꯃꯥꯅꯦ ꯑꯩꯅꯦ ꯃꯉꯥꯜ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯔꯣ ꯅꯪꯒ ꯍꯥꯏꯅꯩ ꯍꯥꯏꯕ ꯗꯣꯛꯇꯔꯅꯦꯗꯣ ꯂꯤꯛꯂꯥꯏ ꯃꯃꯥꯏꯗ ꯂꯨꯞꯊꯔꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯦ ꯚꯥꯏ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯍꯦ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯑꯍꯜ ꯃꯁꯦꯜ ꯉꯥꯡꯅꯕ ꯈꯛꯇꯅꯤ ꯚꯥꯏ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯈꯪꯉꯤꯗ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯑꯁ ꯏꯕꯥꯅꯤ ꯑꯣꯏꯔꯦ ꯅꯍꯥꯟꯒꯩ ꯂꯥꯎꯅꯔꯤꯁꯤꯡꯗꯣ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯛꯏꯌꯦ ꯍꯧꯖꯤꯛꯇ ꯔꯕꯤꯁꯨ ꯅꯣꯛꯑꯒ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦ ꯚꯥꯏ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ ꯄꯤꯁꯛꯅ ꯅꯥꯎꯕꯤ ꯍꯣ ꯅꯥꯎꯕꯤ ꯉꯥꯟꯊꯣꯏ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗ ꯆꯦꯟꯊꯣꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯄꯤꯁꯛ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏ ꯔꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯄꯤꯁꯛꯅ ꯏꯕꯨꯡꯉꯣ ꯆꯪꯂꯣ ꯆꯪꯂꯣ ꯔꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯀꯥꯈꯠꯂꯛꯇꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯄꯤꯁꯛꯅ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯕꯨꯡꯁꯤꯡꯒꯤꯅꯦ ꯆꯥ ꯑꯃꯃꯝꯇ ꯂꯣꯟꯕꯤꯔꯛꯎ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯃꯥ ꯄꯤꯁꯛ ꯇꯞꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯔꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯕꯁꯦ ꯏꯃꯥꯗꯣ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯔꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯦ ꯃꯉꯥꯜ ꯀꯧꯕꯅꯤ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯅꯨꯡꯁꯤꯅꯔꯤ ꯑꯩ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ ꯃꯉꯥꯜꯅ ꯚꯥꯏ ꯔꯕꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯔꯒꯗꯤ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯔꯣꯏ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯇꯥꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯃꯥꯡꯖꯧꯅꯅ ꯌꯥꯔꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯁꯨ ꯑꯗꯨ ꯄꯥꯝꯃꯤ ꯏꯃꯥ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯃꯨꯡꯗꯒꯤ ꯂꯣꯟꯅ ꯇꯥꯔꯤ ꯃꯉꯥꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯂꯤꯛꯂꯥꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥ ꯅꯠꯇꯕ ꯃꯤꯁꯛ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯩꯁꯨ ꯈꯪꯉꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯂꯤꯛꯂꯥꯏꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯁꯤꯜꯂꯨꯔꯤꯕ ꯀꯦꯁꯁꯤꯡꯁꯦ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯂꯤꯛꯂꯥꯏꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯏꯃꯥꯅ ꯄꯤꯅꯕꯤꯌꯨ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯜ ꯈꯨꯔꯨ ꯑꯅꯤꯗꯨ ꯂꯩꯕꯥꯛꯇ ꯇꯥꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯄꯤꯁꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯈꯨꯔꯨꯝꯂꯛꯏ ꯄꯤꯁꯛ ꯃꯉꯥꯜꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯛꯏ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗꯅꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯤꯡꯂꯤꯕꯁꯦ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤꯅꯦꯍꯦ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯂꯤꯛꯂꯥꯏ ꯇꯞꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯏ ꯉꯥꯟꯊꯣꯏꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯆꯥꯁꯤꯡꯁꯦ ꯄꯨꯊꯣꯛꯅꯕ ꯇꯧꯔꯣ ꯃꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯆꯦ ꯉꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯇꯝ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯥꯐꯇꯔ 2 months ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯊꯥꯅꯤꯜꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯊꯥꯅꯤꯜ ꯇꯞꯅ ꯍꯜꯂꯣ ꯐꯣꯟꯗꯨꯗꯒꯤ ꯕꯣꯁ ꯑꯩꯅꯦ ꯃꯩꯔꯥꯕꯅꯤ ꯀꯩ ꯂꯩꯔꯦ ꯕꯣꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯤꯈꯨꯟꯁꯤꯡꯗꯣ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯨ ꯑꯗꯨꯗꯤ ꯕꯣꯁ ꯐꯔꯦ ꯊꯝꯃꯣ ꯑꯇꯩ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨꯒ ꯀꯨꯞꯅ ꯈꯪꯗꯣꯔꯛꯅꯕ ꯇꯧ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯛꯎ ꯐꯒꯅꯤ ꯕꯣꯁ ꯊꯥꯅꯤꯜ
ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯌꯥꯝ ꯁꯥꯎꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯊꯪ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯗꯥꯛꯇꯔ ꯔꯕꯤ ꯑꯇꯩ ꯄꯦꯁꯦꯟꯒꯤ ꯔꯥꯎꯟ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯝꯂꯒ ꯏꯀꯣꯟ ꯀꯣꯟꯅ ꯂꯥꯏꯖꯒꯤ ꯆꯦꯛ ꯇꯧꯕ ꯆꯪꯂꯛꯏ꯫ ꯉꯁꯤꯒꯤ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ? ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯎꯠꯂꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯄꯤꯕꯤꯔꯛꯀꯗꯕꯅꯤꯀꯣ꯫ ꯐꯕꯅꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯌꯥꯅꯤꯌꯦ ꯏꯕꯣꯛ, ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯏꯁꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ, ꯊꯀꯠꯄ, ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯔꯕꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ ꯀꯔꯤꯝꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯝꯅ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ꯫ ꯁꯤꯗ ꯀꯔꯤꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯕꯣꯛ꯫ ꯅꯨꯡꯁꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯏꯕꯦꯝꯃꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯨꯗ ꯅꯠꯇꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅꯁꯨ ꯄꯩꯁꯥ ꯄꯥꯏꯕꯗ, ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯛꯏ꯫ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯐꯨꯔꯥ ꯗꯂꯥꯟꯗ ꯅꯤꯡꯊꯧꯗ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯏꯕꯦꯝꯃꯁꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯔꯣ ꯃꯍꯥꯛꯄꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯔꯛꯂꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯆꯥꯎꯔꯛꯈꯤ꯫ ꯌꯨꯝꯗꯨꯗ ꯃꯃꯥ ꯋꯥꯠꯂꯛꯄꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯋꯥꯠꯍꯟꯗꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯌꯨꯝꯗꯨꯗ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯨꯝꯗꯨꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯄꯣꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯕꯦꯝꯃꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯃꯁꯥꯒꯤ ꯑꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯕ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ꯫ ꯗꯥꯛꯇꯔ ꯔꯕꯤ ꯌꯥꯝ ꯃꯨꯟꯅ ꯑꯍꯜꯗꯨꯅ ꯂꯤꯔꯛꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, ꯍꯧꯖꯤꯛ ꯌꯨꯝꯗꯨꯗ ꯀꯅꯥ ꯀꯅꯥꯗꯤ ꯂꯩꯔꯤ? ꯏꯃꯨꯡꯒꯤ ꯃꯦꯝꯕꯔ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯨ ꯎꯗꯦ꯫ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯑꯩꯍꯥꯛꯁꯨ ꯈꯪꯅꯤꯡꯂꯤꯕ꯫ ꯑꯗꯨꯒ ꯇꯧꯅꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯗꯥꯛꯇꯔ ꯔꯕꯤ ꯀꯨꯞꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯣ ꯂꯥꯏꯖꯒꯤ ꯐꯤꯕꯝꯁꯤꯗꯤ ꯀꯅꯥꯅ ꯏꯕꯣꯛꯇ ꯇꯝꯂꯛꯄꯗꯒꯤ ꯈꯪꯕꯅꯣ?